Incredible Story Manipur na ngasisu aigi nuksiraba viewersinggidamak 2025 release tawkiba action amadi thriller the best tawba Play Dirty gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manungda 5.9, Rotten Tomatoes da 42%, Prime Video da 10 gi manungda 5.9, Google users na 53% like pikraba movie amani. Fare adudi mayam movie asigi samlakpa wari amadi movie asida saktam langlibi pandabi movie romda oina mai onsilasi mayamna wari asi tadringai mamang channel asibu subscribe tawdriba yauragadi nungsibiduda channel asibu subscribe tawbirambasu kaubiganu. Film asina horakpada aikoina fajana train tawraba huranba ahumbu urambi makoi ahum asi fajana plan tawraba matungda horse racing tawfam haibadi sagol lamjen tanafam mafam amada mafam adugi case counter natraga counting room da huranabagi damak changlaklambi asumna makoigi plan gi matung ina thabak asi chathaduna leiringai mafam asigi case counter da thabak tawba nupa ama makoigi family gi punna mafam asi yoraklambi mana yorakpa matamda counting room asigi mapanda hanaga manadaba mongda gari khara khamduna leiriba si uba matamda magi masada jingnaba ama faurambi madudi mafam asida karigumba hanaga manadaba thodok kharadi soidana tholamlagani mafam asida huranba miyoi kharabu laktuna mafam asida leiriba mipung khudimak loina kihanduna leiramlagani haiba asi magi masada khalambi adubu nupa asina mafam asida police kaubagi mahutta mafam asida lakliba huranba sing aduda magi gari dagi nongmai ama lauthoraktuna nongmai gun point tawraba matungda makhoina huraliba paisa sing adubu amuk mana loina laurambi aduga mafam asidagi yamna kanna chenthorami asumna mana huranba sing adudagi paisa laurakpa matam aduda huranba amadi mana nongmaina kaptuna hatu amabani asumna tawba asida huranba sing adugi makok oiduna lakliba Parker aduna paisa lauduna chatkriba nupa adubu amuk tanaraklami asumna Parker na tanarakpa matam asida paisa puduna chatkriba nupa adudi sagol lamjen tanafam aduda magi gari adu thaujilambi mana sagol lamjen tanafam track aduda gari thaujilakpa matamda sagol kaya amagasu gari aduga thengainarami aduga matam asida Parker adusu nupa adugi manakta yoksilaklami aduga Parker su mafam asida leiriba sagon sing asigi marakta littuna chelakpa matamda mangonda su aduki matik yamna awaba haibadu oirami adugu Parker na yamna haina singna nupa adugu tanaraba matungda paisa puduna chatkriba nupa adu mafam aduda nongmaina kaptuna hatu ami aduga mana pukriba paisa sing adu lauraba matungda Parker ga lakminaba nupi adugi mafamda paisa kharabu piraba matungda mafam asidagi chatkirami aduga makhoi huranba singi punfam adu yauraba matungda ngasai paisa munduna chatkriba nupa aduga nongmai kapnaba matam aduda phili kauba nupa ama magi sayengda nongmai maru amana palambi nongmai maruna paliba phili asibu layengnabagi damak treatment tawnaba kanna hotnarambi aduga makhoi huranba sing asigi diver oiriba nupi Jen kauba nupi asi makhoi leiriba mayam adugi mamangda adumak magi dress adu hongdoraklambi aduga Parker su adumak nupi aduna dress hongdokliba adu yengduna leirami asumna leiringai matam asida khanghaudana Jen na nongmai ama satoraklaba matungda makhoi sing adugi mathakta nongmai kapsallaklami aduga mathang makhoi sing adubu hatpa haurai Parker su mathwaibu kanjanabagi damak mafam asidagi yamna kanna chenthorакlambi adubu Jen na nongmaina kaplakpa matamda Parker adusu nongmaina panduna turen amada tasillami masidagi aikoina amuk uba fangliba asi Parker asi mana tumba hogolakpa matamda hotel amadagi hogolaklami aduga mana hogolaklaba matungda hotel adugi owner adugi mafamda room number 12 asi mafam kadaida lei haiduna hanglai masida owner aduna su Parker gi mafamda room number 12 asidi hana namina book tawduna leikre haiduna hairi masidagi yamna sauna Parker adu room number 12 adu tamna laami aduga room aduda leiramliba miyoi sing adubu loina tanthoami aduga wall adubu thugairaba matungda hanadagi mana losanduna thanamba pochai kharabu lauthораklami aduga hojikti mahak maga huranba punna chatminakiba sikhraba philigi mayumda laami philigi mayum aduda lakpa matamda philigi nupi Grace su yum aduda leirami aduga Parker gi mafamda magi nupa philigi matangda hanglakpa matamda Parker karigumba paukhum amata piba ngamlamde masidagi Grace na sukhangi adudi magi nupa phili asi sikhre haiba asi
ꯑꯗꯨꯒ ꯄꯥꯔꯀꯔꯅ ꯑꯃꯨꯛ ꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯐꯝ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯒ꯭ꯔꯦꯁꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯤꯂꯤꯅꯗꯤ ꯅꯪ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯅꯪ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯑꯗꯨꯃꯛ ꯁꯦꯞ ꯑꯣꯏ ꯍꯥꯏꯗꯨꯅꯁꯨ ꯈꯟꯖꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯦꯁꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯄꯥꯔꯀꯔꯅ ꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯖꯦꯟꯕꯨ ꯊꯤꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯐꯤꯂꯤꯅ ꯐꯪꯒꯗꯕ ꯁꯦꯟꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯩꯁꯥꯁꯨ ꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯂꯣꯏꯅ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯅꯗꯤ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯩꯁꯥꯒꯤꯗꯃꯛ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯔꯤꯀꯤ ꯔꯦꯂꯦ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯂꯩꯐꯝ ꯇꯥꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯒ꯭ꯔꯦꯁꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯖꯦꯟꯕꯨ ꯐꯪꯅꯕ ꯊꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯄꯥꯔꯀꯔꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯦꯂꯦꯟ ꯀꯧꯕ ꯑꯃꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯔꯦꯂꯦꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯦꯂꯦꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ꯔꯦꯂꯦꯒꯤ ꯀꯥꯔ ꯑꯗꯨ ꯄꯥꯔꯀꯔꯅ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯦꯂꯦꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯁꯤꯗ ꯄꯥꯔꯀꯔꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤ ꯄꯥꯔꯀꯔꯅ ꯔꯦꯂꯦꯒꯤ ꯃꯐꯝꯗ ꯖꯦꯟ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯔꯦꯂꯦꯁꯨ ꯃꯁꯥꯕꯨ ꯂꯩꯊꯣꯛꯄ ꯀꯟꯖꯕ ꯌꯥꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯥꯗꯤ ꯖꯦꯟ ꯑꯁꯤ ꯐꯖꯅ ꯈꯪꯗꯦ ꯖꯦꯟꯒ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯑꯁꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯔꯦꯂꯦꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯖꯦꯟꯗꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯁꯥꯎꯊ ꯑꯃꯦꯔꯤꯀꯥꯗ ꯑꯥꯔꯃꯤ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯀꯔꯅ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯈꯪꯕ ꯉꯝꯃꯤ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯂꯥꯛꯂꯦ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯖꯦꯟꯅ ꯔꯦꯂꯦꯕꯨ ꯍꯥꯠꯂꯨꯁꯣ ꯍꯥꯏꯗꯨꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯦꯂꯦꯅꯁꯨ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯖꯦꯟꯒꯤ ꯂꯩꯐꯝ ꯑꯗꯨ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯇꯥꯟꯅꯗꯨꯅ ꯂꯥꯛꯑꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯥꯀꯟꯗ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯤꯒꯤ ꯅꯥꯀꯟꯗ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨꯗ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯖꯦꯟꯒꯤ ꯀꯥꯡꯕꯨꯅ ꯇꯥꯟꯅꯔꯛꯂꯤꯕ ꯑꯗꯨꯒ ꯄꯥꯔꯀꯔ ꯑꯃꯗꯤ ꯔꯦꯂꯦ ꯃꯈꯣꯏꯒ ꯇꯧꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯔꯦꯂꯦꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯔꯦꯂꯦꯒꯤ ꯗ꯭ꯔꯥꯏꯚꯔ ꯒꯥꯔꯤ ꯑꯗꯨꯒꯤ ꯇ꯭ꯔꯪ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯗꯨ ꯌꯥꯎꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯗꯨꯝ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯔꯛꯄ ꯃꯇꯝꯗ ꯄꯥꯔꯀꯔꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯖꯦꯟꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯍꯪꯂꯕ ꯃꯇꯨꯡ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯖꯦꯟ ꯑꯗꯨ ꯕꯣꯁꯀꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯃꯥꯅ ꯕꯣꯁꯀꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯊꯪꯒꯤ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯅꯕ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ ꯕꯣꯁꯀꯣꯅ ꯖꯦꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯇꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨ ꯈꯛꯇꯃꯛ ꯐꯖꯅ ꯍꯩ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯕꯣꯁꯀꯣꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯐꯖꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯍꯨꯔꯥꯟꯒꯗꯧꯔꯤꯕ ꯑꯁꯤ ꯍꯨꯔꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯖꯦꯟꯅ ꯃꯥꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯃꯥꯅ ꯈꯪꯉꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯀꯔ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯟꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯅꯝꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯕꯣꯁꯀꯣꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯀꯦ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯔꯀꯔꯅ ꯕꯣꯁꯀꯣ ꯑꯗꯨꯕు ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯖꯦꯟꯒꯤ ꯃꯐꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯅꯝꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯦꯟ ꯑꯗු ꯇꯧꯁꯤꯟꯅꯔꯗꯨꯅ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯣꯁꯀꯣꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕ ꯑꯁꯤ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯕꯣꯁꯀꯣ ꯑꯁꯤ ꯍꯧꯖꯤꯛ ꯍꯤꯡꯗꯕ ꯌꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯨꯔꯥꯜꯂꯨꯕ ꯄꯩꯁꯥꯁꯤꯡ ꯑꯩꯅ ꯄꯨꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯕꯣꯁꯀꯣꯗ ꯂꯣꯏꯅ ꯊꯥꯗꯗꯨꯅ ꯃꯊꯪꯒꯤ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯑꯗꯨ ꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯪꯅ ꯕꯣꯁꯀꯣ ꯑꯁꯤ ꯍꯥꯠꯇꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯂꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ
Asumna wari sanaringay matam asida Bosco adu nongmaina pankiba aduda siramdraduna amuk haugalai aduga Parker gi mafamda nongmaina amuk hana kapnaba tawrokpa matamda Parker na Bosco adubu handak mukti sinaba mawongda nongmaina kaptuna hatu ami aduga Parker na makhatana Jane gi mafamda mathang makhoina huranabagi damak sinariba plan asi karino haiba adu oina hanglaklami wafam asida Jane nasu Parker gi mafamda hairi mathang muki makhoina hurangadoriba plan asi atai karisu nate Beng da hapnaba paisa porakpa bengi truck amabu lut tawgadoribani madugi lut adu tawraba matungda madi iroi loiba huranbasu oiragani lut adu loiraba matungda magi mafamda $4 million mukti leiragani masina matung tabada madi amuk hana huranbagi thabak asi tawraroi hairami aduga makhatana Jane na asumna hairi haujik aikhoida amuk yamna luriba asi aikhoina truck adubu lut tawba chatnabagi damak root khudingmak Bosco gi mafamda loina leibani adubu Bosco asidi hauji nangna hatokre Jane na haiba singasi loina taraba matungda Parker na Jane gi mafamda asumna hairi nangna ngasaidagi hairiba wari asi ai tabada yamna nungai adubu nangi asengba wari adu karino haiduna hanglai maramdi Jane asi karamba misakno haiba Parker na hanadagi loina khangduna laklabani masidagi haujikti Jane su upai leiraroi haiba khanglakpadagi Parker gi mafamda asengba makhoigi plan adu hairaklambi madudi tha mari muki mamangda makhoigi country asigi hanadagi leiramlaba ariba treasure kharabu fangkhriba treasure sing adu chattuna huralugadobani aduga treasure aduda yamlaba senfam kayagi pochai kaya amasu yauribani aduga treasure adu samudra manungda lady of art koba jahas amada yauduna lupsanduna leiribani maduda yauriba treasure sing adubu lokthokpa taragadi aikhoina nungti numit khudingi 1 crore gi sangda season tho abasu maduna chahi kaya marom ama leptabi saduna leiba yagadoribani haiduna aduga makhatana Jane asumna hairi hairiba treasure sing adubu mafam aduda leiba president de la Paz ko nupa aduna loina loksinabagi damak hotnaduna leiribani haiduna matau karamna president aduna treasure sing asibu magi oinabo hotnaribano hairibadi treasure asi lawthoklaba matungda United Nation gi mafamda treasure asi fangle haiduna so tawraba matung amuk hana mana huranduna treasure sing asi magi oinabagi damak yamna akanba mongda hotnaduna leiribani aduga Jane gi plan asina yamna corrupted oiraba president de la Paz asina hurandringai gi mamang United Nation gi mafamdagi treasure sing asibu mana huranba aduni adubu matam asida yamna luriba asi president asina treasure sing asibu huranabagi damak yamna tamthiba organization outfit kauba amabu hanana nektuna thamkhrabani wafam pumba asi loina taraba matungda haujikti Parker su Jane na hurangadoriba thabak asida masu punna yaurage haiduna yarami asigi matungda aikhoina uba fangliba asi outfit hairiba organization adugi headquarter dani outfit hairiba organization asigi makok oiriba lukimi hairiba asina magi miyoi ken kauba amada makhoina chathagadoriba plan asigi baramda loina yaribra haiduna hangi aduga ken nasu makhoina tawgadoriba thabak asigi matangda hojik faubagidi problem karigumba amatta leitri adubu yamna luribadi Bosco adu hojik fauba thiba fangdri adubu Bosco na tawgadauba thabak khudingmak adudi mana hanana loina loisanduna thanamle maram aduna hojik Bosco yaudраbasu makhoigi thabak asi tawba matamda karisu problem amatta leiroi haiduna kenna makhoigi leader Lukimi gi mafamda hairami adubu Lukimi nadi Bosco thiba fangde haiba asida makhoigi thabak asida achauba problem kaya ama tholakadra haibagi masada chingnaba faurami masidagi magi miyoi adugi mafamda athuba matamda Bosco bu thiduna mafam masida porau haiduna hairami masigi matungda Parker amadi magi maru Ellen makhoi ani adu makhoina chatkadoriba huranba asigi matangda marik chumna khangnabagi damak Jane gi boss oiriba Colonel Fervicio koba nupa amagi manakta laami Colonel adugi manakta yoraklaba matungda Parker amadi Ellen gi mafamda Colonel aduna makhoina huranba chatkadoriba ship adugi matangda wari pumba loina liraklami asumna Colonel aduna wari liduna leiba aduda Parker na marak thachanduna mana liriba wari adu kari amata taningde adugi mahutta makhoina chatkadoriba thabak asigi plan adu oina hairao haiduna hairami aduga Parker na Colonel adugi mafamda makhatana asumna hairami chatkadoriba huranba asida aina yamna chauna mateng panggadoribani aduga pot adu huranba loraba matungda aigi ifamda 30% di aingonda khaigadobani haibadi makhoina lawrakadoriba
port adugi value 300 million mukti Parker gi mafamda khaigadobani hairibani masidagi makoina Lady of Art hairiba aduga chap manaba fake statue amabu sarami masigi fake statue asi makoina mafam aduda thamjalamlaba matungda asengba statue adu makoina puduna lakadoribani aduga Parker na asumna haireklami Lady of Art hairiba statue asibu huranba adudi karisu leiba thabak nate adubu yamna luriba asidi UN gi building asini UN gi building asi Pitribi asida khwaidagi yamna secure oiba mafam amani maram asina UN building adudagidi aikoina pot adubu huranba ngamoi aduga aikoina huranba ngamgadoriba asi yamna corrupted oiraba president De La Paz na nektuna thamlaba magi geng khupu adudagi aikoina huralakpa adudi ngamgani hairambi matang asida mana hairiba asi president gi geng kangbu aduna UN gi building dagi statue adubu huralaklaba matungda geng kangbu adudagi amuk makoina huransi haibani matam asida Jen gi miyoi amana Parker gi mafamda asumna warning tawraklami madudi matam chuppada Jen gi mafamdagi lapthoktuna layu haiduna asumna makoina wari sanarakpa matam asidagidi haujiksu Ellen na khange adudi makoina huran gadoriba pot asi outfit hairiba organization aduna hana huralaklaba matungda makoigi mafamdagi amuk huranduna porakadoribani haiba asi masidagi haujikti Parker amadi Ellen makoi ani gari thauduna tholakpa matamda Ellen na Parker gi mafamda nahak ngaurabra haiduna hangai maramdi makoi ani asi hanadagi hauna New York City asida changdaba haiduna yanaraga laikrabani aduga hauji makoi anina New York City asida changchillakpagini matam asida nokladuna Parker na Ellen gi mafamda hairi saukhiganu tapthau aduga aidi mafam ama hektadagi nanthoktuna chelakpa ngamba miyoini haiduna su hairi wafam asi hairakpa matamda Ellen su haujikti karigumba ama gyan taba ngamlae madudi ngasai makoina wari sanakiba matamda makoina jawgadoriba huranba asigi damak 300 millions ki oiba senfam fanggadoribani hairiba senfam asi aduki matik yamna yami maram aduna makoina lawgadoriba risk asiga fanggadoriba paisa asiga value asi chapsanai haiduna Ellen na su khalami masidagi haujikti Ellen su outfit ki mayokta thabak asi tauba haiduna masu chapjungna lepkhirami masigi matungda makoising asi bar amada laami bar adugi mapandagi Ellen na ngasaigi Ken hairiba nupa adubu yamna kupna yengsinduna leirami aduga Parker amadi Jen makoi anina Bosco gi miyoi amaga wari sananabagi damak yamna kanna hotnaduna leirami aduga matam asida Jen na Parker gi mafamda asumna hairi Bosco gi miyoi asi maga hana unage makoi ani hanana wari sanabasu laikrabani haiduna adubu Jen na hairiba wafam asida Parker nadi kari amata thajaramde maramdi Jen na magi mafamda mamangdasu minamba thabak kaya ama tawkrabani aduga magi khongloi kaya amabusu Jen na nongmaina kaptuna loina hatokhrabani asumna Jen amadi boss ki miyoi aduga wari sanaduna leiringai matam maduda Parker adu makoi anigi manakta changsilai aduga Bosco adugi miyoi adugi mafamda Bosco adu haujikti sikhre haiduna hairi wafam asi taba matamda Bosco gi miyoi adu aduki matik yamna nungaitraduna kappa hauраklami asumna tawrakpa asida masidi yararoi haiba khanglaktuna Parker na miyoi adugi mafamda Bosco na semlamba plan adugi data sing adu mafam kadaida lei haiduna hanglai asumna makoina wari sanaduna leiringai Ken adu bar asigi manungda changsilaktuna nongmai kappa hauраklami aduga masu mafam asida Bosco bu thiba laklibani masidagi Bosco gi miyoi adugi manakta changsilaktuna Bosco gi miyoi adubu phuba hauраklami Bosco gi miyoi asigi maming Nick kawi Nick ki mafamda Bosco adu mafam kadaida chatkre haiduna fuduna hanglaklami asumna tawrakpa matam asida Nick adu heart attack tawraklami masigi khudong chaba asi lawduna Jen na mayam marak adudagi tholaktuna mahak doctor amani haiduna changsilaklami aduga yamna haina singna mafam aduda lakliba Ken gi miyoi sing adubu nomaina kaptuna loina hatu ami aduga Nick adubusu mafam aduda kanbirami asumna yamna kanna nongmai kapnaringai gi matam asida Parker di Bosco gi room aduda chensilami aduga Bosco gi room aduda makoina chatkadoriba plan adugi document sing adu loina thiduna leirami mana asum thirakpa matamda sanapot mayam jawba mafam amada document adubu fanglami asumna document adu fanglaba matungda mafam asida Ken adusu changlakhlami aduga Ken amadi makoi ani mafam asida yamna kanna fight tawba haurai makoi anina asumna adum phunarakpa matamda Parker na Ken adubu building asigi thongnawdagi thadakhirami
ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯔꯀꯔꯅ ꯑꯦꯂꯦꯟꯒꯤ ꯃꯐꯝꯗ ꯑꯣꯏꯗꯕ ꯑꯃꯕꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯦꯟ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝ ꯑꯗꯨꯗ ꯀꯦꯟꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗꯦ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯥꯎꯠꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯂꯨꯀꯤꯃꯤ ꯑꯗꯨꯅ ꯀꯦꯟꯒꯤ ꯃꯐꯝꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯀꯦꯟꯗꯤ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗꯒꯤ ꯇꯥꯔꯛꯄꯗꯒꯤ ꯁꯔꯨ ꯀꯌꯥ ꯑꯃꯁꯨ ꯇꯦꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯀꯦꯟꯅ ꯂꯨꯀꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯠꯄ ꯃꯇꯝꯗ ꯕꯣꯁꯀꯣꯕꯨꯗꯤ ꯊꯦꯡꯅꯔꯛꯇꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯥꯔꯀꯔ ꯂꯩꯔꯝꯕꯗꯒꯤ ꯄꯥꯔꯀꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯨꯀꯤꯃꯤꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯨꯀꯤꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯄꯥꯔꯀꯔꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯄꯥꯔꯀꯔꯒꯤ ꯃꯔꯨꯞ ꯈꯔꯕꯨ ꯎꯕ ꯐꯪꯉꯝꯃꯤ ꯄꯥꯔꯀꯔꯒꯤ ꯃꯔꯨꯞꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯄꯥꯔꯀꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯣꯏꯅ ꯌꯥꯎꯒꯗꯣꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯔꯀꯔꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯑꯥꯎꯠꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ UNꯒꯤ ꯃꯐꯝꯗꯒꯤ ꯂꯦꯗꯤ ꯑꯣꯐ ꯑꯥꯔꯠ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯖꯔ ꯑꯁꯤꯕꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯀꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯒꯗꯣꯔꯤꯕ ꯑꯁꯤꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯅ UNꯒꯤ ꯃꯐꯝꯗꯒꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯕ ꯇ꯭ꯔꯦꯖꯔ ꯂꯦꯗꯤ ꯑꯣꯐ ꯑꯥꯔꯠ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯍꯨꯔꯥꯟꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯕ ꯄꯣꯠ ꯑꯁꯤ UNꯒꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯃꯈꯥ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯒꯤ ꯔꯨꯠ ꯑꯁꯤꯒ UN ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯐꯝ ꯔꯨꯠ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡꯗꯤ ꯇ꯭ꯔꯦꯟ ꯑꯁꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯇ꯭ꯔꯦꯛ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯆꯦꯜꯍꯟꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯔꯛꯇ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯂꯦꯞꯇꯅꯕꯒꯤꯗꯃꯛ ꯐꯨꯜ ꯁ꯭ꯄꯤꯗꯇ ꯆꯦꯜꯍꯟꯕ ꯑꯗꯨ ꯃꯊꯧ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯇ꯭ꯔꯦꯛ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯐꯝ ꯑꯃꯗ ꯇ꯭ꯔꯦꯟ ꯑꯁꯤ ꯇꯥꯒꯗꯣꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯥꯔꯀꯔꯒꯤ ꯀꯥꯡꯕꯨ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯂꯦꯗꯤ ꯑꯣꯐ ꯑꯥꯔꯠ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯖꯔ ꯑꯁꯤ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄ꯭ꯂꯥꯟ ꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯄꯥꯔꯀꯔꯅ ꯑꯃꯨꯛ ꯕ꯭ꯔꯦꯟꯗꯥ ꯑꯃꯗꯤ ꯏꯠ ꯀꯧꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯐꯝꯗ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯇ꯭ꯔꯦꯟ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯗꯨꯗ ꯕꯣꯁꯀꯣꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯎꯠꯐꯤꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏ ꯈꯔꯁꯨ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯦꯟꯗꯥ ꯑꯃꯗꯤ ꯏꯠ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯒꯗꯣꯔꯤꯕ ꯑꯥꯎꯠꯐꯤꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨꯕу ꯄꯥꯅꯕꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯦꯂꯦꯟꯒꯤ ꯃꯐꯝꯗ ꯇ꯭ꯔꯦꯟꯒꯤ ꯇ꯭ꯔꯦꯛꯇ ꯂꯩꯔꯤꯕ ꯏꯃꯥꯔꯖꯦꯟꯁꯤ ꯕ꯭ꯔꯦꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯥꯗꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯆꯦꯜꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤ ꯑꯣꯇꯣꯃꯦꯇꯤꯛ ꯇ꯭ꯔꯦꯟ ꯑꯣꯏꯕꯅ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯍꯦꯟꯅ ꯌꯥꯡꯅ ꯆꯦꯟꯈꯠꯂꯛꯄ ꯃꯇꯝꯗ ꯃꯊꯟꯗꯅ ꯕ꯭ꯔꯦꯛ ꯑꯁꯤ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯔꯦꯛ ꯑꯁꯤꯕꯨ ꯐꯥꯖꯤꯜꯂꯛꯇꯅꯕꯒꯤꯗꯃꯛ ꯍꯥꯟꯅꯅ ꯑꯣꯇꯣꯃꯦꯇꯤꯛ ꯕ꯭ꯔꯦꯛꯁꯤꯡ ꯑꯁꯤ ꯀꯛꯊꯠꯄ ꯃꯊꯧ ꯇꯥꯏ ꯑꯁꯨꯝꯅ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯂꯣꯏꯅ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯀꯔ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯥꯟꯅꯗꯒꯤ ꯃꯥꯅ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯗ ꯔꯨꯝ ꯅꯝꯕꯔ 12 ꯕꯨꯛ ꯇꯧꯒꯦ ꯃꯤ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯤꯗ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯅꯁꯨ ꯔꯨꯝ ꯅꯝꯕꯔ 12 ꯑꯗꯨ ꯍꯥꯡꯉꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯊꯥꯖꯤꯜꯂꯛꯏ ꯄꯥꯔꯀꯔꯅ ꯔꯨꯝ ꯅꯝꯕꯔ 12 ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯥꯟꯅꯅ ꯖꯦꯟ ꯑꯗꯨ ꯔꯨꯝ ꯅꯝꯕꯔ 12 ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯔꯅ ꯆꯪꯂꯛꯄ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯦꯟꯅ ꯄꯥꯔꯀꯔꯗ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯒꯤ ꯇꯧꯒꯗꯣꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯁꯅꯨ ꯑꯗꯨꯕꯨ ꯄ꯭ꯂꯥꯟ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯦꯗꯤꯑꯣ ꯀꯧꯕ ꯖꯦꯟꯗ ꯍꯥꯟꯅꯗꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯥꯗꯨꯅ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯎꯟ ꯃꯔꯛ ꯑꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯔꯗ ꯏꯁꯤꯡꯁꯨ ꯍꯩꯖꯤꯟꯗꯨꯅ ꯇꯣꯔꯆꯔ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯥꯔꯀꯔꯒꯤ ꯃꯐꯝꯗ ꯃꯦꯗꯤꯑꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯑꯥꯎꯠꯐꯤꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯂꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯄꯥꯔꯀꯔꯕꯨ ꯁꯣꯏꯗꯅ ꯍꯥꯠꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯄꯥꯔꯀꯔꯅ ꯃꯦꯗꯤꯑꯣꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯑꯥꯎꯠꯐꯤꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯍꯤꯡꯅ ꯊꯅꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕ꯭ꯔꯥ ꯅꯈꯣꯏꯁꯤꯡꯁꯨ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯂꯣꯏꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯍꯤꯡꯅ ꯊꯅꯝꯕ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯦꯗꯤꯑꯣꯗꯤ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯗꯤ ꯑꯥꯎꯠꯐꯤꯠꯀꯤ ꯀꯥꯡꯕꯨ ꯑꯗꯨꯒ ꯎꯅꯔꯒꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒ ꯑꯩꯒ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯀꯗꯣꯔꯤꯕꯅꯤ
Asumna haiduna noklaba matungda Medio amadi magi partner makhoi ani adu Parkergi manak asidagi thoklage haiduna tauba matamda khanghoudana makhoigi manak asida car ama khamjilaklami masidagi Mediona magi partner aduda lakliba car asibu check tauruso haiduna thadu ami asumna tauba matam asida Parkerna magi makhutta pulliba singasi loina thadu o haiduna hairambi maramdi mafam asida lakliba asi kanano haiba Parkerna di loina khanglibani asumna Parkerna magi pulliba asi lautho o haiduna koilau lauduna leiringai matam asida nakal amaromda Mediogi partner aduna su kanna laurokpagi makhol adu taraklami Medio su magi partner aduna laurakliba adu tabadagi haujikti mana su khangli magi partner adu sungsoi soidabi siramlagani haiba masidagi masa adu ipapa khatna yamna thuna Parkergi makhutta pulliba sing adubu loina lautho ami asumna leiringai matam asida Jane su makhoina leiriba mafam asida yoraklami maramdi Jane na Parkergi phone aduda tracking device ama haptuna makhoigi matungda inaraklibani asumna leiringai matam asida makhoigi mathakta lakliba outfit ki kangbu aduna nongmai kaya marom ama kapsilai asumna nongmai kapsilakpa matamda Medio adu nongmaina pange tauba matamda Parkerna mabu kanbirami asumna kanba asida Mediona Parkergi mafamda kari maramgi damak nangna aibu kallibano haiduna hairi masidagi Parkerna su Medio adubu human sin oina sijanarami haibadi kablakliba nongmai marusing adu mangonda loina palhanduna magi mamangda thamlaga sil oina sijanaduna nongmai adu yamna kanna kapnaduna leirami asumna nongmai kapnarakpa matam asida Parkerna lakliba outfit ki kangbu adugi phone amabu paikhatlami mana paikhatliba phone asi Lukimi gi oirami aduga phone asida Lukimi na Parkergi mafamda asumna hairi makhoi ani yanaba ama deal taunasi haiduna aduga makhatana Lukimina asumna hairi makhoi anina yanagadoriba asi atei karisu nate Parker asi New York City asidagi yamna lapna chatkigadabani adumna tauba taragadi mahak asi hatpiroi haiduna Lukimina Parkergi mafamda hairi adugi sumathakta Parker asi Lukimina hanadagi hauna thiduna lakpa misak amani maramdi Lukimigi boss adu hana mamangda Parkerna hatkhiba oirami aduga makhatana Lukimina Parkergi mafamda threaten kaya amasu tawraklami madudi magi damaktadi outfit haiduna organization achauba amasu leiribani maram aduna Parker bulution ba haibasi karisu aruba thabak nate aduga Parkergidi mathandani maram aduna outfit organization ga Parker ga lanthengnaba haibasi aruba ama oigadoribani haiduna Parkergi mafamda threaten kaya amasu tawrai aduga makhatana asumna su hairi nakhoina siliba plan khudimak loina kauthokro maramdi aikhoina hayeng Lady of Art hairiba treasure adubu hayeng huralaroi maram aduna nakhoigi plan khudimak loina arembada tare haiduna hairi haujikti Parkerna siliba plan khudimaksu Lukimina loina hanadagi hauna khangduna leirami aduga makhatana yamna usittana Lukimina asumna hairi adubu huranbagi plan adudi haujik chathari haiduna masi taba matamdagi yamna thuna Parker adu magi team aduda huranbagi timing adu change taunabagi damak phone tawraklami adubu magi kangbu adudi haujik party tawduna yamna nungai thoktuna leiribani aduga makhoi sing asidi haujik yusu yamna ngauduna leiribani adubu Parkerna haibadagi Brenda amadi Ed makhoi ani asi dress hongdoklaba matungda yamna thuna control center aduda chalami control center aduda yoroklaba matungda makhoi anina changge tawba matamda mafam aduda leiramliba miyoi sing aduna makhoi anibu manungda changge haiba yaramde nakhoi ani mafam asida kaidawba laklibano haiduna thinglami masida Brenda amadi Ed makhoi anina asumna hairami train gi route asida karigumba asoiba khara ama leire madubu check taunabagi damak lakpani thong asi hangdu u haiduna masidagi thong adu hangdokya haiduna tawba matamda hanadagi hauna leiramlaba outfit ki miyoi kharana mafam maduda leiriba asengba control room gi miyoi sing adubu gun point tawduna makhut hangalanduna thamami adubu nakal amada leiba employee amana lotna remote control sijanaduna thong adubu hangalami asumna thong adu hek hangbaga etna changchilaktuna mafam aduda hanadagi leiramliba outfit ki miyoi adubu taptaba makai fudarami asumna etna fudarakpa asida mafam aduda leiriba miyoi sing adudi outfit ki kangbu adubu phure haiduna yamna harauna kuba khurami adubu thangnaba mikuptadi leiriba makhoi sing adugi mafamda etna su gun point amuk tawraklami maramdi masu mafam asida huranabagi damak laklibani aduga makhoigi mafamda asumna hairami haujikti train asi aigi control makhada tawragani
aduna nakoi kana amatana ingonda athingba pirakpa yaroi haiduna masidagi mana train asibu control taunabagi damak batamsing asi namge tauba matamda mana hanadagi paduna lakhiba train control taubagi batamsing aduga mafam asida leiramliba asigadi tayonaduna leirami adubu mafam asida leiramba hanagi employee amana makhoigi mateng adu pangbiduna train gi speed adu hena yankhalhalami aduga makhoigi plan gi matung inadi train gi speed asi 70 miles per hour da chelhangadoribani aduga nakal amaromda alien su train gi track aduda laktuna automatic brake sing adubu thadatnaba yamna kanna hotnarami aduga automatic brake asibu thadatnabagi damak mana pairakliba nomai aduna kapnaba tawba matamda nomai adusu soibadagi makhada takhirami masidagi last da train aduna thomgadauba khajik khata ngairaba matamda yamna kanna hotnaduna automatic brake adubu thadatpa ngamlami masidagi haujikti train gi speed adusu hanadagi hena yankhalaktu haujik 60 mile per hour fauba speed adu kanna selaklami aduga nakal amaromdana Parker amadi Jen makhoi anina train aduna aroibo oina thorakadoriba train gi aroiba track train aduna longsingadoriba mafam aduda ngaiduna leirami maramdi mafam adudagi Parker amadi Jen makhoi anina treasure adubu huranduna mafam adudagi pukhigadoribani adubu hauji makhoigi train asina chelakliba asidi 70 miles per hour adu yoba ngamlamde hauji makhoigi train asigi speed asi 60 mile per hour khatamak adumak chenduna laklibani karigumba 70 miles per hour yoba ngamdrabadi makhoigi train asi longsenba ngamloidoribani maram asina hauji makhoida mathau tariba asi automatic brake asida yawriba fail shape asi thadatpa mathau taribani adubu hauji train asi thauduna lakpana Parker amadi Jen makhoi anina longsangani haiduna panaraga leiriba mafam aduda longsilaktabi train adu yamna shape oina atopa track amada oina thauduna chatkhirami masibu uba matamda Parkerna yamna thuna order tawraklami madudi train gi speed asi hanadagi hena yamna thuna yangna thaugatlo haiduna aduga alien gi mafamdana train gi automatic brake ta yawriba fail shape adubu thadatnabagi damak hairami masidagi alien su mathangi automatic brake na leiriba mafam aduda laami mana mafam aduda lakpa matamda stand kauba nupa amana truck thaujilaktuna alien adubu mafam asida khechalaklami aduga masu gari adu longsinkhirami truck aduna khechalakpa matam aduda alien ngaihakti gyan mangduna taraga leirami aduga mana gyan tarakpa matamdadi automatic brake adu magi mamangda leirami aduga handak mukti alien na automatic brake leiriba fail shape adu nongmaina kaptuna thadatlami asumna automatic brake fail shape adu thadatkibadagidi train adu hanadagi hena speed adu yamna yankhalai maram asina train asina thorokpada magi safety kari amata leitabana mafam asida adumak train adu longsilaklami train asi hek longsinkibadagi jen adu train adu tamna yamna thuna laami aduga train asina longsilakpa matamda alien su mafam asida samnada yamna wana hingaurami aduga train manung asida changlaktuna treasure adubu yenglakpa matamdadi treasure box adugi manungda nung ngakta oina yauduna leirami tasengnamakidi thokliba khudimak asi lukimina plan tawduna makhoida apangba siba oiduna leirami aduga mafam asida porakliba treasure gi box sing asidasu tracking device loina haptuna leirami tracking device adugi matingdagi makhoigi leifam asi khangladuna outfit ki kangbusu mafam asida mayam ama yoraklami aduga yamna akanba moongda mafam asida nongmai kapnaba haurai asumna nakal animaktagi nongmai yamna kanna kapnaduna leiringai matam asida police gari su mafam asida yoraklami asumna police sing lakpa asidagi Jen Parker amadi alien makhoi ahum asi nanthoknabagi damak honarami adubu makhoigi lakliba gari adudi pungkai kaiduna leirami asumna leiringai police gari ani amasu thaujilaklami adubu laibak faribadi police gari ani adugi marakta gari amadi makhoigi miyoising oiramduna gari aduda tongduna yamna thuna mafam asidagi nanthoraklami mathangi ayukta Parker hoigi kangbu asi ngarang thokkhriba thaudok adugi matangda news ama yengduna leirami asumna leiringai matam asida Jen di mahak mafam asi thadoktuna mayumda chatlagani haiduna magi pochei sing adu loina yomsilaklami asumna Jen na torokpa asida Parker na asumna hairai thabak ama tawba matamda amurak maithiraga adumak punsi chupa maithire haiduna aikhoina maning hangadaba natte thauna leigadabani aikoi thabak ama tawba matamda maithirabasu anirak suba matamdadi mai paknaba soidana honagadabani aduga aigi ifamda hauji plan amasu leire haiduna Jen gi mafamda Parker na hairami
asumna fajana Zenbu themlaba matungda makoigi team adugi manakta amuk poraklami aduga Parkerna makoigi team aduda asumna hairami handak mukti aigi ifamda yamna fajaba idea ama leire haiduna adubu hojik alien Parker gi mafamda aduki matik yamna sauninglami maramdi outfit ki kangbuda mabu masak khangde haiduna mamangda mana oidaba ngangkhiba adugi damaktani aduga hojikti outfit ki kangbuda su makoi singasi loina masak khangkhrabani maram asidagi hojikti makoi gi team asi makata na thabak asi tawwa ngamlaroi haiduna hairi aduga alien nasu makata na asumna hairi hojikti police nasu aikhoibu koithi thiduna leire aduga aikoi singasi outfit ki kangbuda su loina masak khangkhrabani maram aduna aikhoibu makoina matam chupada phanabagi damak thiduna leiribani aduga hojikti aikhoigi senfam lotfam kari amata leisilaktre aikoi pumba hojikti khudong thibada loina tare maram aduna thabak asi makhata na yawba ngamlaroi haiduna hairi wafam asi taraba matungda Parkerna asumna hairi nakoina hairibadu ai loina gyan tai adubu handak muki aigi idea se amuktangdi nakoi ta kho haiduna hairi aduga Parkerna asumna hairaklami hojikti outfit kangbu aduna statue adubu soidabi yolamlagani maram aduna adudagi fanglakpa paisa sing adusu makoina loina jenthoknaramba fawba yaribani adubu statue adudi kanagumba miyoi amana soidana leiramgani aduna statue adu mafam amadadi soidabi leifam thoi maram asina aikoina statue adugi leifam adubu thidoktuna statue adubu amu huranba taragadi aikoina fangadoriba asi 500 million muki sangdi soidana fangani aduga statue adugi leifam adu kenga fajana wari sanaraba matungda mafam adu khangdokpa yagani haiduna su hairi ken hairiba asi mamangda Parkerga khanakhiba Parkerna building dagi thadakhiba nupa aduni adubu kendi hojik building adudagi tarakhiba adudagi saru sayang loina tekladuna chatpa khotpa kari amata ngamdabi building amada adumak thamduna leiribani asumna kenna leiringai matam asida magi thongnaudagi nupa amabu building dagi chongthadugi tawriba asi urami masi uba matamda madi chatpa khotpa kari amata ngamdabana magi caretaker oiduna leiriba nupa adubu building asidagi kanagumba ama chongthagadobagi tawduna leire amukta yenglucho haiduna tharaklami nupa adunasu mathakta karaktuna yengba matamdadi Parker leirami aduga Parker hoina caretaker nupa adubu fajanduna mafam aduda wanthahalamlaba matungda alien amadi makoi ani police ki dress session duna ken gi apartment manung aduda changlaklambi aduga ken gi mafamda makoi police saraduna building asidagi nupa amabu chongthakre maram aduna investigation tawnabagi damak question kharabu hangge haiduna hairaklambi aduga Parkerna ken gi mafamda statue adu mafam kadaida jonthokkhibano haiduna hangai masida kenchu yamna kina mahak mafam sing adu loina haige aduga mabudi hatpiganu haiduna hairi masida Parkerna ken gi mafamda asumna hairi hoi handak mukti nang building dagi karisu thadaroi haiduna hairi wafam sitaba matamda ken nasu karigumba ama khangi magi caretaker oinabagi damak nupa ama mathakta yengluso haiduna thagatkhiba adusu Parkerna building asidagi thadaduna hatokre haiba asi masi khanglakpa matamda ken adudi kimankhibana masa adu wangangba fawba kari amata tholaklamde masidagi mahak asengba achumba singadu loina hairage haiduna mafam asida magi manakta leiba caretaker oiba nupi amabu kausanduna statue adubu leikhiba miyoi adugi maming adu haihallami caretaker oiba nupi aduna statue adubu leikhiba miyoi adu finish bone koba nupa amaneni haiduna hairi masi khanglaba matungda Parker amadi alien makhoi ani finish bone hairiba nupa adugi manakta direct la ami aduga finish bone gi mafamda handak mukti Lady of Art hairiba statue adu mafam kadaida thammi haiduna hangai Parkerna hangliba asida finish bone aduda karisu usittabi moongda nahak nasa asi kanano haiba nasana khangjarabra nangna adugumlaba statue adubu hangbagi nangi nathau kari lei haiduna hairi asumna hairakpa asida kari amata haidabi Parkerna finish bone aduga wari sanaduna leiramba paisa yamna paiba nupa adubu nongmaina kaptuna khudakta hatu ami adugi matungda Parkerna finish bone asibu nongmaina namduna kidnap tawrami aduga statue adu mafam kadaida leige haidunasu threaten kaya ama tawrai masidagi finish bone adusu kiraduna asumna hairi hojik fawbagi oinadi statue adu aigi inakta yoraktri adubu statue adu mafam kadaida lei haibadi aina khangi haiduna aduga makhatana asumna hairi statue adu hojik yamna shape oiba ball amagi manungda lei aduga ball asibu amu yamna security oiba
केस अमनसु लोनसिनदुना लई हाइदुना अदुगा यामना सिक्योरिटी ओइबा केस अदु यामना अकनबा थुगाइबा ngamdaba yot amana sai haiduna aduga hairiba case asi finish hoigi kangbuna masana sajabani haiduna aduga ball asibu thugainaba honaba matamda numit kayani amasu changadi matam masida pakarna finish ki mafamda threaten adu tawba henmanbadagi khangba ngamdraduna finish na asumna su hairaklami ball asi thugainaba honabada numit kayani ama changlabasu hayengi pung 9 taba matamdadi sungsoi soidabi amura khangani haiduna hairi masidagi jenna finish hoigi ball asigi baramda internet search tawduna yenglakpa matamda hojikti makoina sukhangba ngamle adudi statue asi makoina ball number 1 hairiba mafam asida thamle haiba asi masidagi makoi sing asi mafam asidagi huranba chatnabagi damak thokhirami aduga mafam asida finish amadi stand makoi anidi thanami hojikti makoina finish ki ball na thamliba mafam asida yorokpa matamdadi ball asibu sangduna leiriba security kangbu aduna CCTV camera adumak monitor tawduna leirami asumna makoina adum jenglakpa matamda nupi ama walking chelaklambi aduga nupi asibu gari ama yangna thoroktuna thomge tawba matamda gari adu khitang leithokhirami aduga gari adu accident thoambi asumna gari aduna accident tholakpa matamda mafam adugi camera amadi mamkhirami maramdi gari aduna accident thokpa matamda thomjanbadagini masibu yengnabagi security guard ama chenthoraklami adubu security guard aduna tholakpa matamda Elena magi acting tawsanaduna security guard adubu nathai halami asumna leiringai jenna matunglomdagi security guard adubu thomdattuna mafam aduda wantha halami masidagi Elena security guard adugi access card adubu paiduna building adugi manungda changlaklambi aduga mafam aduda leiramliba security guard sing adu mathang amamamta oina mana loina wantha halami nakal amaromdana finish amadi stand makoi ani lehoba aduda stand asi yamna sarang sagatnaba mioi ama oirami maram asina finish ki mamang asida dance bu tawbo jagoi bu sabo tawduna adumak karan tawduna leirami asumna sum torokpadagidi hojik stand asi waduna mafam asida adumak tumthakhirami asumna stand tumkhibagi khudong chaba asi loduna finish adu mafam asidagi lotna chenthoraklambi aduga lambida lakpa gari amabu khamami aduga nupi amadagi phone amabu loduna lukimi gi mafamda call tawraklambi aduga lukimi gi mafamda finish na loina pau khudimak tamami wafam asi hektabadagidi lukimi na su magi miyoi sing adubu loina mafam aduda kaurami aduga yamna thuna ball adugi manakta chatnabagi damak hairami adubu magi miyoi amanadi asumna hairaklambi ball adu makoina numit chupa ama honarabasu karisu hangdokpa ngamloi haiduna adubu matam asida lukimina chatkriba aduda parker asi yawe haiba khangbadagidi safeguard oina makoi chattaba yaroi haiduna hairambi maramdi lukimina sukhangi adudi parker hairiba nupa asi yamna haiba huranba amani haiba asi khangi nakal amaromdana elen amadi parker makoi anina ball adugi thong adubu thugainabagi damak yamna kanna honaduna leirami asumna tawringai matam asida lukimi adusu mafam asida changlaklambi adubu lukimi na mafam asida yoropa matamdadi parker amadi elena statue adubusu loina huranba loiduna leiramle masidagi yamna thuna parker hoina thokriba gari adugi matungda lukimi gi kangbu aduna nongwai kaptuna tanaraklami asumna tanarakpa asidagi parker na gari adu thorambadagi jen gi mafamda gari adubu thawalami aduga statue adubu hablakliba gari adugi maningda parker adu changsilaklami hojik statue asi makoina truck macha amagi maningda haptuna poraklibani statue adugi manakta changsilaktuna parker na hojik statue adubu tahaudanabagi damak yamna chetna punsinduna leirami asumna leiringai matam asida lukimi gi kangbu aduna nomai adu yamna toina kapsilakpa adudagi statue adubu mana fajana punsinba adu ngamlamde aduga hanadagi hona statue adubu punduna lakliba thauri adusu tapna nanthorakpadagi parker asi gari adudagi tahaurami adubu hojiksu mahak statue adubu pulakliba thauri adubu paiduna gari maning aduda janduna adumak leirami asumna leiringai matam asida makoigi timgi miyoi ama laktuna mahakpu kanbirami asumna tawrakpa matam asida statue adusu gari adudagi makhada tahaurami asumna tahauba asidagidi statue adu lukimi gi kangbu adugi makhutta tarami masidagi yamna thuna lukimi na finish bone gi mafamda call tawduna statue adu haujimak deliver tawraklagani statue adu makoigi makhutta leire haiduna hairami wafam asi taba matamda finish ti aduki matik yamna ngaklambi maramdi
ꯃꯥꯒꯤ ꯕꯣꯜ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯁꯤꯗ ꯂꯨꯀꯤꯃꯤꯗꯤ ꯀꯔꯤꯁꯨ ꯑꯉꯛꯄ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯄꯥꯀꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯩꯕ ꯍꯨꯔꯥꯟꯕ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯕꯣꯜ ꯑꯗꯨꯕꯨ ꯄꯥꯀꯔꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯡꯗꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯂꯨꯀꯤꯃꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯄꯨꯗꯨꯅ ꯐꯤꯅꯤꯁꯀꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯗꯤꯂꯤꯚꯔ ꯇꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯤꯅꯤꯁꯅꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯄꯦꯃꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯇꯧꯕ ꯉꯝꯃꯣꯏ, ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯨꯀꯤꯃꯤꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯤꯅꯤꯁ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯇꯨꯅ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯃꯥꯅ ꯄꯥꯏꯔꯨꯕ ꯃꯇꯝꯗ ꯃꯆꯦꯠ ꯑꯃ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯉꯛꯅ ꯐꯤꯅꯤꯁꯅ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯐꯦꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯦꯂꯥ ꯄꯥꯁ ꯑꯗꯨꯅ ꯂꯨꯀꯤꯃꯤꯒꯤ ꯃꯐꯝꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯠꯇꯗ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯨꯀꯤꯃꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯕ ꯉꯝꯂꯦ, ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯗꯤꯂꯤꯚꯔ ꯇꯧꯔꯝꯕ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯐꯦꯛ ꯑꯃꯅꯤ ꯍꯥꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯦꯡꯕ ꯁ꯭ꯇꯦꯆꯨ ꯑꯗꯨꯗꯤ ꯕꯣꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯄ ꯉꯝꯗꯕꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯄꯥꯀꯔꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯥꯀꯔꯒꯤ ꯀꯥꯡꯕꯨ ꯑꯗꯨ ꯕꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯜ ꯑꯗꯨꯅ ꯍꯥꯡꯗꯣꯔꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯐꯤꯅꯤꯁꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯕꯣꯜ ꯑꯗꯨ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯍꯥꯡꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯕꯣꯜ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯄ ꯄꯨꯡ 9 ꯇꯥꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯨꯡꯁꯤꯡ ꯑꯗꯨ ꯇꯥꯕꯗꯒꯤ ꯕꯣꯜ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯜ ꯑꯗꯨꯗꯒꯤ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯨꯀꯤꯃꯤ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯂꯨꯀꯤꯃꯤꯅꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯑꯁꯦꯡꯕ ꯕꯣꯜ ꯑꯗꯨ ꯅꯠꯇꯕ ꯕꯣꯜ ꯑꯃꯗ ꯅꯝꯕꯔ ꯑꯗꯨ ꯈꯛꯇꯃꯛ ꯁꯤꯟꯗꯣꯛꯇꯨꯅ ꯐꯦꯛ ꯁ꯭ꯇꯦꯆꯨ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯥꯀꯔꯅ ꯑꯄꯪꯕ ꯁꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯂꯨꯀꯤꯃꯤꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯂꯨꯀꯤꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛꯇꯤ ꯄꯥꯀꯔ ꯅꯪꯕꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯀꯔꯅ ꯌꯥꯝꯅ ꯇꯞꯅ ꯂꯨꯀꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯑꯥꯎꯠꯐꯤꯠ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨ ꯍꯧꯖꯤꯛ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤ, ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯥꯀꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯨꯠꯀꯗꯧꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ, ꯅꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯕꯦꯡꯀ꯭ꯔꯞ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯄ ꯍꯧꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯦꯂꯥ ꯄꯥꯁꯀꯤ ꯊꯕꯛ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯒꯗꯧꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯍꯤꯡꯒꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯥꯀꯔꯅ ꯔꯦꯃꯨꯠ ꯑꯃꯕꯨ ꯂꯧꯊꯣꯔꯛꯂꯝꯃꯤ, ꯔꯦꯃꯨꯠ ꯑꯁꯤ ꯕꯣꯝꯒꯤ ꯔꯦꯃꯨꯠ ꯑꯃꯅꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯑꯩꯅ ꯐꯪꯗꯕ ꯇꯥꯔꯕ ꯅꯈꯣꯏꯁꯤꯡꯁꯨ ꯀꯅꯥ ꯑꯃꯠꯇꯕꯨ ꯐꯪꯍꯜꯂꯣꯏ, ꯃꯔꯝꯗꯤ ꯕꯣꯝ ꯑꯁꯤ ꯑꯩꯅ ꯐꯤꯠ ꯇꯧꯗꯨꯅ ꯁ꯭ꯇꯦꯆꯨ ꯑꯁꯤꯗ ꯊꯝꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯔꯦꯃꯨꯠ ꯑꯁꯤ ꯑꯩꯅ ꯍꯦꯛ ꯅꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯆꯨ ꯑꯁꯤ ꯄꯨꯡꯇꯨꯝ ꯇꯨꯝꯅ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯦꯂꯥ ꯄꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯗꯦꯂꯥ ꯄꯥꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯥꯀꯔ ꯑꯃꯗꯤ ꯂꯨꯀꯤꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯔꯥꯎꯟ ꯇꯧꯁꯤꯟꯗꯨꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯄꯥꯀꯔꯅ ꯊꯨꯒꯥꯏꯔꯛꯂꯝꯃꯤ, ꯄꯥꯀꯔꯅ ꯑꯁꯨꯝꯅ ꯊꯨꯒꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯆꯨ ꯑꯗꯨ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯀꯤꯃꯤꯁꯨ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯂꯨꯀꯤꯃꯤꯅ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯤꯜ ꯑꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯌꯥꯅꯔꯝꯕꯅ ꯐꯕꯅꯤ, ꯁ꯭ꯇꯦꯆꯨ ꯑꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯣꯏꯅ ꯌꯦꯟꯅꯔꯝꯕꯅ ꯍꯦꯟꯅ ꯐꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯀꯔꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯄꯥꯀꯔꯅ ꯂꯨꯀꯤꯃꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯐꯝꯗ ꯑꯩꯗꯤ ꯏꯊꯟꯗꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯣꯡꯅ ꯉꯥꯡꯈꯤꯕꯗꯥꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯊꯟꯗꯅ ꯅꯈꯣꯏꯒꯤ ꯆꯥꯎꯔꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯥꯀꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯆꯨ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯍꯧꯕ ꯗꯥꯏꯃꯟ ꯃꯆꯦꯠ ꯀꯌꯥꯃꯔꯨꯝ ꯑꯃꯕꯨꯁꯨ ꯄꯨꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯗꯥꯏꯃꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯄꯥꯀꯔꯅ ꯃꯥꯒꯤ ꯇꯤꯝ ꯑꯗꯨꯕꯨ ꯒꯨꯗ ꯕꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯟꯅ ꯂꯩꯕ ꯍꯣꯇꯦꯜ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯖꯦꯟꯁꯨ ꯍꯧꯖꯤꯛ ꯇꯤꯚꯤꯗ ꯅ꯭ꯌꯨꯁ ꯑꯃꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨꯁ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯦꯂꯥ ꯄꯥꯁꯅ ꯁ꯭ꯇꯦꯆꯨ ꯑꯗꯨꯕꯨ ꯐꯪꯂꯦ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯨꯔꯥꯟꯗꯨꯅ ꯌꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ
country pumbana loina khanglaktuna hojikti news asidasu loina hairaklambi aduga hojikti president de la paz fu phanabagi damak tauriba asisu JN TV da yengduna leirami hojikti miyamnasu asengba achumba pumnamak loina khanglaklei masi pumnamak asi khangba matamda JN su yamna haraurami aduga Parker gi mafamda yamna chetna kolaklambi aduga hojikti makhoi ani asi JN gi country aduda chatkrasi haiduna su hainarami adugu matang asida Parker nadi mahak chatpa adu yaramde aduga hojikti magi mamita hana mamangda thokraba thodok adu loina uraklambi madudi JN na magi maru Philibu hatkiba amadi magi team adu loina hatkriba aduga Philly gi nupi Grace gi mafamda mana JN bo hatkani haiduna wasakhiba adu adubu JN nadi yamna tapna Parker gi mafamda asumna hairi aina nang asi aduki matig yamna pamjai maram aduna thabak asi tawba matamda ayat apan khara lakani haiduna nangi marup adu aina loina hatkibani madugi damak nang karisu nungai taba tawganu thabak khudingmak asi tawdaba yadabagi damak loina tawkhiba ngaktani haiduna masidagi Parker nasu JN gi mafamda aisu tawdaba yadaba thabak amani haiduna nongmai ama puthораktuna JN bu mafam masida kapkhirami masigi matungda Parker asi hojik Philly gi nupi Grace gi manakta laktuna diamond kharabu pirami aduga Grace gi mafamda masigi diamond asi Philly gi sarukni haiduna hairambi asumna utlaba matungda movie asi matang swaida loisin khirami ngasigi aigi movie explanation asida wahi wata soiba amadi asoi aran kayamarom ama yaurabasu mayamgi mafamda ngakpiu haiba wafam thamjari